खुरुमजरी इमेज टीवी बिदिंग ताबिरबसिंगबु मेने नोमाइथेमना तारामना ऑक्सरी ngasi nungtilgi pau pizari आइन लेबा लेबाक अमदा कुकी मिलिटेंट सिंगना सथरकलिबा मिहात मिपुनगी मनुंग सन्ना एसटीपीओ अनन हाटपदा अचौबा थौदांग लौरिबा फिलिप खोंसाय अमदी माटी अनिबु स्पेशल कमांडो मोरे पुलिसना फागतपा असिना मणिपुरदा आइन असि खरदा ओइरबसु लैरी हाइबगी चौथोकपा फावी अदुमकपु कुकी टेररिस्ट सिंगी प्रेशर द मिओय अनि असि थादोकपा तारबदी मणिपुर असि इंडिया मनुंगदगी तिनदनबा अमदी मर्जर एग्रीमेंट अदु नौना साइन तौनबा फिरेप लौरकनी हाइना ख्वाइरांबन इमा कैथेल जॉइंट कोऑर्डिनेटिंग कमिटी की कन्वेनर एल मेमन फोंदोखरे फाखिबा कुकी मिलिटेंट की लुचिंगबा अनि असि थादोकदबनी हाइना कुकी सिंगना पिरकलिबा प्रेशर असिबु यानिंगदबा फोंदोकलदुना ख्वाइरांबन कैथेल दा सथखिबा खोंजंगदा वांगांगदुना महाकना मखाताना हाय कुकी सिंगना आइन थुगाइदुना थबक थौरम कया तौरकपा असिना स्टेट अमदी सेंट्रल लेंगाकना मतम सांगना तुमिन येंगदुना लाकपनी अदुबु ngasi STPO anangi mihat asigi main accused oiriba kuki terrorist makok ani pharakpa sina state asida ain asi leiri haiba takpasi nungaiba fawi adumak pu fariba mioi ani asi thadokadabani haina kuki terrorist amadi terrorist singi nupina moreda amadi maikai kayada pressure piriba asida satuna state amadi India lengakna mioi ani asi thadokpa yaroi aingi matung inna mihatpa ani asi फारबनीना आइन की फंगफम थोप सेराक मटिकसाना पीगदबनी करीगुंबा पीदबा तारगदी मणिपुर असि इंडिया दा तिनदनबा अमदी इंडिया लेंगाका खुदियक पीनखिबा मर्जर एग्रीमेंट अदु नहोनना साइन तौदुना मणिपुर इंडिया दगी तोखाई तानबा फिरेप लौरकनी मसिदसु स्टेट अमदी सेंटरना मखाताना आइन थुगाइबसिंग कनखतनबा अमदी थादोकनबा होनरकलबदी ममा ओइबिसिंगसु हकथेंगनना लान असिदा सरुक यारकनी हाइबसि लेंगाक अनि असिना काउदब फै आइन लेरी हाइबा ताकनबगिदमक लेंगाकना पाइखतलकपा फब थबक थौरम सिंगददी मियामना लेंगाकता सौगतकनी हाइखि मेना ज्ञान तारगा ngasiगी isa anan hatkiba adugumba terrorist ki thabak tawba adugumba saram chapa kuki ani do mapun chi chupa jenda thamdana chu hadok pa chu kya yaroi adai de step by step asi di special commando na tawdana adugumba mirot ani do phare adudai de matham manang naina kuki nupi oigera kuki nupa oigera pula na tawriba khogi state chi yalumina taba kuki singche athuba matamda loisanaba state government na da government na haraga athuba na kuki myam se loisanlaga ingna chitna leiminarasi haiba अमरोमदा खोंजंग अदुदा सरुक याकिबा कमिटी असिगी को कन्वेनर वाई इवेआई मना हाई एसडीपीओ अनंगी मिहात असिबु स्टेट अमदी सेंटरना खंगबीदुना मिहात असिगी मेन एक्यूज ओइरिबा मियोय अनि असिबु फारबनीना आइनगी फंगफम थोकपा चप चाबदंदी पिबियु मिहात असि खक्तदनतना मणिपुरदा हौजिक थोकलिबा इरांग असिदा मियोय अनि असिना अचौबा थौदांग लौरी हाइबसि मियामना हेना खंगनरबा वाफमनी मरम असिना कनागुंबा लुप नत्रगा कुकी प्रेशर दा मियोय अनि असि थादोकपा यारोय हाइकी खोंजंग अदुदा मियामना कुकी टेररिस्ट अनि असि थादोकपा यारोय हाइबा अकनबा वाफम सिंग खोलाव ओइना लाउदुना लेंगा की पुनिंग सिंगसिनखी बनी अदुना कोइना ngasi government da haijening badi India government amadi Manipur government da asuk yamna tamthiraba lan na sigi man excuse oiraba miyam bu tanthokna bu honari bo singsina haiba wase tabi ganu amadi asum wayen bubirahu haiba se koina media ki tongda haijari amadi kuki singna tauriba thabak terrorist singina tauriba thabak sigi asum maran bisar se mayek sengna ngasi di miyam da utpiro haiba si aina electronic print media ki mamang da haijari मोरेगी एसडीपीओ सीएच अनंत कुमार मिहाता मपुंग ओइना सेनबा फिलिप्स खोंसाई लेंगांगना सीबगी सेरा पीगदबनी करीगुंबा महापु कंडीशन अमदा थादोखिबा तारबदी मियामगी ओइना अचौबा इरांग अमा लाकनी हाइना ngasi काक्सिंग डिस्ट्रिक्ट की मनुंग सन लेरिबा सुगुनु कैथेलदा मियामगी खोंसत अमा सत्तुना दाबी तौखरे मियामगी खोंसत अदुदा सरुक याकिबी सुगुनु अपुनबा मैरा पाइबीगी सेक्रेटरी चांथोय अहेबम नहाय एसडीपीओ सीएस अनंत कुमार मिहाता मपुंग ओइना सेनरीबा फिलिप्स खोंसाइबु कंडीशन अमता यावदना थादोकदबनी हाइना कुकी नुपी सिंगना लाउरिबसी यामना युमफम यावदबा क्रिमिनल अमबु सौगतपा जाति अमनी हाइबसी फोंगना खंगले महाकु कंडीशन समतदा थादोकपा यारोय मिहातपा अमदा पिफम थोकपा कैपिटल पनिशमेंट अदु पिबियो इमा इवेल सिंगदा मिजेंग कारण चनबा
mahar regiment ki matak ta yaning daba amadi pen daba phongdok lubadagi dama FIR paliba lengak amani Philip Khongsai hairiba nupa asi ifong phong namara leire haiba khanglaba fauba sida Kuki nupi sing na mahapu thadok na ba piriba pressure asi yumpham yaudaba amakhakni kuki haiba furup asi criminal bu amadi mihatpa bu saugatpa jati amani haiba aikoi khang maram asina mihatpa asigi mathakta lengangna ahakpa dandi capital punishment pigadabani haiba asi praja miyamgi kholaungni karigumba hairiba mihatpa asi condition kharada thadokhiba taragadi masigi matungda haurakpa Manipur prajagi achouba ihona lamdam asida thokhaningdaba laibak thiba thodokaya lakani handakta kumbi gi hautakta thokhiba laibak thiba thodokta leikidraba imung manunga Manipur gi si minister and birenga unaba amada phongdokhiba michamda makhatana mihar mipun satharak labadi masamak lan asida yaurak loi hainingai leite hairiba adugi mahutta si minister lan yaubi ganu lan asi loisinnaba mafam saba amadi matang saba mafamda order pibiyu loinana lengak asi adumak paiduna lengak ki pangal sakti sizinaduna criminal sing asibu dandi pibagi order pibiyu amadi lan asi loisinnaba gi damak si minister amagi lofam thokpa thodang adu chap chana lobiyu phongdokhi lan yaubi gano lan je loisanaba mafam chaba matpang chaba mafam da order pibiyo aduga mahak akhoi gi adumak sarkar si paibiyo tawbatabu pai di sarkar si gi power je mafam chana sijanaraga hairiba criminal singase dandi pibada mahaki order pibiyo haiba wafam ase akhoi honorable CM gi mafam da thambirame lan ase loisanaba gi mating chaba thodang ado MSC minister mobi gi lobiyo haiba wafam ase akhoi sugunu praja gi mahut sinjaraga aina Miyamgi concert aduda SDPO hatpada senaba mara leiba Philips Khongsai sibagi dandi pigadabani lengakta thabak paikhatpa ngamloidaba oiragadi miyamda sinau haiba kholau kyasu lauki panbai ai ngarang police department na thadorakpa serol amada ngarang nungthilpung mari makhairom tarakpa matamda more college manakta security gi ground patrolling satlingaida nongmai kapsilamlaga mahakpu yumda chensin khibadagi khudakta akoiba mafamda thiba humbagi thabak sathabada Philip Khaikolal Khongsai amadi Hemkolal mate police na fakhibani makoi ani dagi kapa yariba maru aniga loinana pistol ama Chinese hand grenade ama kapa yariba nomai tara amadi detonator tara ga loinana fagatpa ngamkhibani haina phongdorakhibani masigi matungda moregi police station amadi commando complex ta masing yamlaba miyam thomjilaktuna police ta fakhiba Philips Khongsai amadi Hangkolal mate condition amata yaudana thadokadabani haina irang haurakhiba maduda yamlaba miyam adubu tan kinaba honabada asokapan nangba yaukhibani oirakliba fiba masina marang oiraga pamdaba thodok singthoktanaba moreda curfew thambaga loinana security gi akanba section thorang laukhatli amadi mikup nahum singna leiri hairi Moreda duty tabai SDPO Anand Kumar hatpada senaba mioi ani Philip Khongsai amasung sip Hemkolal mate ngarang Manipur police commando gi team amana phakhiba du thadokpa yaroi mihatpa singi case NIA da sinagadabani haiduna akampet Ideal Girls College ta hangduna leiriba relief camp aduda leiriba miyamna singjamai thongda tholaktuna khunglaw kaya lawki ahakpa chairak pigadabani mihatpa singi case athuba matamda Manipur lengangna NIA da sinagadabani loinana kuki nupi singna Moreda maitai leiba yaroi haina phongdorakliba asi yaningde isagi iramdamda leiba yaroi haina thingbagi hak kana amtada leite haina su phongdokhi Maite chang halak pa yaroi na hai sakari maram gino more sidi akoi mayam gini more je maite hana tajarami bani adu moina na hongna na more da maite chang pa yaroi hai sakari maram gino more da maite chang pa hai ta changak kanu hai ta raga di moi more da lai yaroi ba singna hai jarabada aduna sar anan hatbada chena ba mioi se akpa chayak pi bio na hai janingi aduga sar anan hatbada chena ba mioi ani makse ena da ke china bio na hai janingi ba mihatpa midi mihatpagi ahakpa saira pigadabani natrabadi akanba khongjang kaya sangsilakani haiba wafam kaya thamlakli haukhiba sahi inglising ani kulhumdoi gi October 13 da Moreda SDPO CH Anand Kumar bu tamthina hakhiba mihata mapung oina senari ba ex serviceman oiba
Philip K. Khongsai amadi Hemkolal Matebu Manipur lengakna athubada ahakpa chairak pigadabani karigumba mihad asida senariba mioi khudingma Manipur lengakna chairak pidrabadi akanba khongjang kaya sangsilakani haina Moredagi lanjenarakuna Thawal district ki manung sanna leiba Wangjingi Lamding Higher Secondary School da hangduna leiriba relief camp da sangjafam lauduna leiriba Moregi miyamna phongdorakpaga loinana SDPO anan hatpada senaba singdan DP Philip Khongsai DPO border town Moreda ahenba state force thazin biu haibana singba kholau kaya su lauki Moreda SDPO sar anan hatpada chenaba Philip Khongsai amadi maga loinaba sing adung ngarang Manipur go mena phari ba mioy ase ngasi Manipur sarkarna ain gi oiba makhoi bu sibagi chairak pigadabani amadi makhoi bu condition amata yautana thadok pa yaroi mihat pagi dandi pigadabani karigumba ma bu dandi pitana thadok pa taragadi more gi lanjen naratuna mafam kaya da lilip kem da leiriba more parjana Manipur miyam ga khusam naraga akanba mawong da khongjang changsilakani haibasi ngasi Manipur sarkar amadi India government gi maigaida more dagi lanjena ruktona lilip kem jingda changjarakliba more parja gi mahu chinjaraga Manipur sarkar gi maigaida haijari Moregi SDPO anan mihata senaba mioi ani Manipur police na fakiba adu thado u haiduna kuki singna ngarang numidang irang taukiba adu makhata na irang laktanaba More town da matam kaktaba curfew thamkhre Tengnopalgi DC na thokpa curfew order aduna madam oiraga ngasigi pamdaba thodok amata thokri Moreda mathok tawduna leiriba state force amadi central force singna thokhaningdaba pamdaba thodok tholaktanaba border town Moregi akoibada koina chatuna mikup nahum singna ngak senbagi akanba section thorang lokhatkhi Ngarang ayu pung trama thoirom tabada lilong da satkhiba mioi ahum MD Abdul Sadar sahi kuntra manga SO MD Abdul Manal Kwakta Municipal Council Ward number 3 MD Amir Khan sahi Nifu SO MD Adil Kwakta Thinge Laikai Ward number 2 MD Sakir Ahmad sahi kuntrani thoi SO MD Basir Ahmad Kwakta Ward number 2 na mafam khangdana halakhidaba amadi Makhoigi mobile phone pau phawkhidabada thodok yaningdaba phongdoktuna Kwaktagi miyamna Kwaktagi tidim lambi da thoktuna ngasi ayuk pung nipal rom tabadagi lambi thingduna ban tawkhre Secretary Maulana Alauddin na phongdokhibada mangkhriba miyoi ahum asi hingnaba Sana thaknabagi oiba polam kaya lalol itik tawzaraga leizaba miyoi ngaktani ngarang numidang pung tare rom tabadagi makhoi ahum adu pau faunaba phangkhidre makhoi sakhangdaba singna phakibani haina lawi makhoi phabiba maram sade maram sina fariba miyoi singna makhoi bu tekta kaidana thadokpira u aduga Manipur da hujik thokliba irang asidasu maitei pangal singsu saruk yaribani adubu toina maitei pangal singda satharakliba thabak asisu topiyu haiki matung tawdanga idamakta chap chaba khoi ware ba lausi haidana khoi mayam imai ben mayam si thoga ibani adra maram ware har kanda khoi gi phakhi ba mising makhoi gi poche amadi lupa paisa lupa yaw khi ba simpham sing amu pho watna ai khoi da sinabiu hai basi khoi kokta gi ai samak jamidul ma bisnupur gi secretary mo ena su miam da hariba phakhi ba masa khang da bising na su thamoi sengna khoi surrender tawbiu haiduna ai khoi class media gi thongda ofam basi thamjari Banadu nungthil fawa sataki loinana Kwakta public ground da miyamgi oiba mifam amasu pangthokhi panbayabadi Kwakta Ward number 3 dagi MD Abdul Salam sahi Nifu kauba mioi amana mioi ahum asi mangkhibagi mari leinana police da complaint ama thangatuna FIR amasu sankhre hairi Manipur University ki Manipur Institute of Management Studies Northeastern Management Association Sinduna ngasi 21st Century Skill Set for Academic Support Staff haiba topic da international workshop ama Manipur University ki court hall da hongdokre Bhutan gi Serupse College Royal University of Bhutan ga punna sinduna
ngasi haudokliba workshop asi sayol ama chupna tha asigi kunithoi fawba chathagani thauram aduda saruk yakiba Manipur University gi Vice Chancellor Professor N Lokendrana Institution amana mathau taba masak sing fangnaba honabada malemgi leibak atopa kayaga samnaduna thabak tawba haibasi changi masina institution adubu hana leiramba fibamdagi fagat hangadabani USA gumba leibaktadi malemgi thaiba university khudingmaktada faculty dagi hauraga mahiroi sing asi sada kuntra atopa leibak sing dagi oigadabani haiba leiri workshop asigi khuthangda hiram kayada amaga tathok tasin taunabagi khudong saba piba ngamgani thajai atai atopa khunaiga Himalayan gi chingchang parengda leiriba lam singa khenaba khara lei hairiba lam sing asidadi leiba university singdadi inter Himalayan consortium lei naha amasung Mahiroi singna kari khalli karamba makhalgi politics lay haibana chingbasing ningthina yenglaga thabak tawba yade haiki thauramadu North Eastern Management Association gi director su oiriba Manipur University gi registrar W Chandababu Manipur Institute of Management Studies ki director Professor L Prabhakar Serupchi College Royal University of Bhutan gi Student Service Officer Sonam Tenzin na chingba miyoi sing saruk yaki income tax from salary haiba hiramda nongmagi oiba awareness program kam workshop ama Department of Commerce and ICAC as Kula Women's College na income tax department Imphal ga kusam na duna as Kula Women's College ki conference hall da ngasi pangthokre Thauramduda Haridas Rajkumar Deputy Commissioner Income Tax Circle Imphal Sasidanan Sanasam Income Tax Officer KH Napoleon Coordinator ICAX S Kula Women's College K Brajagopal Head Department of Commerce S Kula Women's College Amadi College Asigi Principal Dr. W Robindrona Athoiba Mithunglen Singh oina saruk yaki Thauramgi numgi oiba warol piraduna ke Brajagopal nahai direct tax and indirect tax saina tax makal ani lay direct tax sairagana isana directly paisa thijabaduni aduga indirect tax sairagana kanagumba amagi kuthang da thiba tax aduni khudam oina GST na chingba asini tax asi sahi ama ani thiraga loigadaba nate aikoina hinglingai gi government gi tax thigani hai khibaga loinana total income kamaina puthokani khangba mathau tai income tax thibagi mawong khangminasi haiki income tax ki matuna badi matana dun si kami aduna nai si to ko se pata ga assessment holo adu yam kashum chatibir no ko shoide thagi nasi lente de exam yam sina lente de se da aisho ne kami ha ni asama to amjaraga yam cooperation to bina asige program se ko sinjamne Chief Guest Oikiba Haridasna refund claims under Income Tax Act 1961 gi matang dasu khangan ki refund haibasina income hena thijilubagi handorakpa aduni refund tauba soikiba semdoknaba sarkarna opportunity ama piri income tax asimia mayamda yamna interesting oiba topic ti natte adubu yamna maru oiba khangdaba yadaba amadi oiri masi khangnaba honamina si haiki tungda slide shot utuna miyamda presentation tawduna khangan ki even if there's a cash bank tax happen ba under cash transaction ko ba adigi section technical hada ka section 69 मैं आपको ऐसे technical research करता हूँ सीधी मानता हूँ लेकिन मरू की नहीं है ऐसा नहीं मानी तो जैसे आप रेगुलर कोई ना बैंक कभी पछाड़ तो मरू नहीं है ऐसा हुआ matang asida ngasi nungthili pau pizaba loijare image tv mideng tabirba singbu amukana khurumjare